Friends ma'am ngasigi oiba yam important oiba update khara so Middle East ki war gi mafam da gi hajik lae aduga hariba ma'am dugi manung da important oiba update khara ma'am da share tawjage aduga hajik ahan bada leiba se lan si horok pada gi habadi February gi date 28 gi lan si ho khibine aduga ngasi fawda 34 days su kre ko lan si haidi ho numit gi hai tare tham henjile adu ngasi fawgi taw khiba lan si asida ngasi fawda khwaidigi yamna kanba strike hai tare ko Iran na Israel de strike taw khiba se ngasi ho khiba ahing se sina lan hobudagi ngasi fawda taw khiba strike ta khwaidigi kanba sathi wa strike ne na dum media sing da phongdoknari aduga hariba strike sigi matung in hai tare Iran na khoi Israel gi mafung kya ta missile capsule laga tawri ba se sigi khoi gi maru ina mioi khara masu khoi Israel gi Tel Aviv ta lai khidre habagi pawsu media sing da palle aduga mioi tara taruk ama soe habagi paw laire aduga makha ta ba da hoji lai se Dubai gi hotel amada US ki army khara lot laga hariba makhoi singji hotel sitagi work taw ni hai ko id internet ki through da hai tare makhoi se army base ta di lai tre ba ya man strike taw na maram ora kanda aduga hariba Dubai gi hotel asida lai riba army sing se makhoi na lai hotel se khoi gi Iran gi side tagi intelligence ki through da gi makhoi gi laifam se khanglo matung da missile hit taw kre hariba hotel sida aduga hariba hotel sida US ki army kuntra ga taruk lai khidre haina hojik Iran gi IRGC gi spokesperson gi side su phongdo kre aduga media top pa khoi gi international gi media kya da su phongdo ya duna ngasi haukiba hing hai tare sidani ko khoi gi US amusung Israel gi no khaidigi ngasi fawbada lan se horpodagi sokhiba numit hai tar di ngasi gi hing si khoidoi ko aduga hojik makha ta bada lai riba se khoi gi Hezbollah ga khoi Israel ga side ani si chu yam kana hojik lan si kana thengna ribani aduga ngarang se Hezbollah gi side gi strike taw khibada IDF ki personnel khara sibagi pawsa dum lai re aduga hai personnel sing se khoi IDF ki helicopter sing la ga dumaina sokpa du hondokpagi video footage atu su hojik news media sing da du su phongdoknari aduga makha tabada Iran gi side hoji Iran manung da khoi gi lairiba Iran gi youth makhai se makhoi singsi army da join taw nabagi hoji kan drive sa theribani habadi Iran da hoji USA na khoi gi ground invasion tawone habagi potam hoji lairi ko adun ground invasion si torap matam da ngakthong nabagi damakta Iran gi manung da su makhoi gi lairiba youth mayam se ha mayam se hana da army yaw da hai tare hariba naha mayam se hoji army yaw jege na lakpa se makhoi gi masing se hoji 6 million su khre ko ngasi fawud hai tare lan si horpo de ngasi fawda 6 million hai tare hogi million tarukti Iran gi hasing youth sing ayambana hariba lan sida khoi participate tawjage du America thengna jage hena million taruk mukti army da IRGC da join tarokhrena hojik media sing su phongdoknari aduga to pamana Strait of Hormuz si hojik khara ma thingye ko hi country khara gi jahaz thingye aduga country khara gi na thare aduga hojik Iran gi foreign minister nga si phongdo khibada Strait of Hormuz se hariba mafam se samudra gi mafam se lan si loira matung du so Israel gi jahaz ti kaidonu da amu hanna hariba mafam se Israel gi jahaz amu phusat pa yar roi na dumaina Iran gi foreign minister na phongdo khibada so hojik media report sing da hairi aduga hojik ki na di Strait of Hormuz ta makhoi gi jahaz ayambana country khudima ki jahaz hojik thabane ko thar se chu hanadi lan sing mamang de di hariba mafam se sida jahaz satpagi fi amta mamal lorum de ko Iran gi side tagi adugu lan si hawkibadagi kano gi fi si lawba hawrabne ba adu fi du lawraga du maina top country sing thare du hojik ki na di US amasung Israel gi jahaz ti makoi thadri ba ko mafam sida aduna sigi Strait of Hormuz se si thada bagi damakta si thingjin bagi damakta ne ba American na ngasagi ground invasion toroga hariba mafam si lawsin ngale kan tawri se du ground invasion tawbasi US gi side tagi tawgane habagi wane dubu taw khidaba su yai maramdi US ta soji praja mayam gi public ki protest mayam lakreba aidi makoi army sing se thajin bi yaro ina dagi kano Iran manung desu makoi gi defense yamna kanbana maram ora kanda thaba hojik US na su thaba singam da dun layeba ko maru ina kaino harakanda hariba State of Hormuz se aside hek US ki army se lakpaga Iran gi side gi mogi missile ma drone se mo target lawraga layramne ba shoot tawna bagi hai tare ko aduna hajuko thajin bangam da bidale adubu America gi side gi thajin khidab se maram de US ki side gi US ki vice president adagi president aduga secretary of state na phongdok khibasu layeba haibidi ngarang han phai khibase lan se koina State of Hormuz se kai guma hangdok pangam draga so maside koina matam koina lan tawduna laybasi yarore duna yam thuna lan si dai khoi thokna ba tawrane habagi potu chodum US ki side dai su phongdok pa lai khamne ko aduna ground invasion ji taw do su mande amrom da adubu matam gi matung ina purakani ai mayam da matam du dai update tawjarakke aduga ngasi se ngasi nongthin gi oina Iran gi manung da moi gi sahi sami helaba medical research center amasung Israel gi air strike ta hariba medical research center se completely destroy taw habagi wari du hojik Al Jazeera report yawi
aduga makha tabada lairisi hauji prithivida lairiba war si maramda masi khak nainaduna laiba analyst khara laiyeba ko haribi analyst kambu sina hauji phongdo ise Iran se hauji phawbada lan se tha ame hena sathara abasu hauji phawbada Iran gi mapangal si makoida hanthaba leiti habadi makoigi weapons ko habadi kanogi missile adagi mogi army masingdu oigera natraga command and structure hai tare ko or mogi drone gi se capability se hariba singse makoida hauji awat leiti ko aduna Iran se hauji ko mapangal sung kallaga lai aduna US amsung Israel da hena asokpa oirakani habagi potu hauji analyst na phongdokpodo masigi report si Al Jazeera da yawe ngasigi oina aduga Lebanon gi manungda ngasigi oina haukiba 24 hours sida Hezbollah gi 40 fighters si Israel gi air strike tegi laikhidri hena Israel gi side tegi phongdokpodo su madumasu Al Jazeera gi report yawe adunga sigi oina information khara share tawjaraga video si matang loisin jarage aduga mathangi update amuk next video da mayam punna muk thengnarase